Eagle syndrome sidadi patient se lakpa matam sida khanau se nari haidana dum lakpa aduga yenguboda di kemta leitaba khoina so findings kemta phangdaba haidare ko aduga khanau naba siga loina na khoina kong da sunaba adai ngak sammari da ngak taga naba su dum khara yawba yawe ko mase khoina sum thigatpa matam da di x-ray lawraga yengba darkar laire si matang sidadi andana x-ray lawraga yengba matam da de khoigi styloid process haidana saru ama leiba masidagi khoi ligament ama tholaktoine adna masigi ligament se saru onjalakpa haidare aduna sigi saru se sangbe hendora khoigi nerve sida namjanba ko sina maram oiraga mai anaba se masin oiramba duna yengba kana de kemta leitaba na kongda su kemta leitaba de ngakta su apomba kari ka kemta leitaba ko x-ray lor kana lairam su yawe